ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯃꯥ ꯑꯃ ꯂꯩ, ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯕ ꯏꯃꯥꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯇꯝꯐꯥ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯥꯏ ꯆꯥꯎꯈ꯭ꯔꯕ, ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯅ ꯄꯥꯈꯪꯅꯤ꯫ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ, ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯕ ꯋꯥꯐꯝꯅꯤ꯫ ꯃꯥꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯃꯈꯣꯜꯗꯨ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯤ? ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯛꯎ꯫ ꯊꯣꯏꯕꯗꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ, ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯁꯤꯁꯨ ꯑꯩꯅ ꯈꯪꯏ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯄꯥꯈꯣꯟ ꯁꯤꯔꯛꯀꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯅꯤꯡꯉꯥꯏ, ꯃꯥꯒꯤ ꯆꯀ꯭ꯔꯤꯗ ꯑꯩ ꯀꯣꯛ ꯁꯝꯆꯦꯠ ꯍꯥꯠꯄ ꯐꯥꯎꯕ ꯁꯪꯗ꯭ꯔꯕꯅꯤ꯫ ꯃꯌꯥꯝ, ꯑꯩ ꯑꯃꯨꯛꯇ ꯏꯃꯨꯡ ꯆꯪꯖꯔꯨꯈꯤꯒꯦ꯫ ꯃꯤꯀꯨꯞ ꯑꯃ ꯀꯣꯝꯂꯕꯗꯤ ꯑꯃꯨꯛ ꯊꯣꯛꯆꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯏ꯫ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ, ꯏꯃꯥ ꯀꯩꯗꯧꯔꯦ? ꯅꯆꯥ ꯀꯩꯗꯧꯔꯣ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯇꯝꯐꯥ ꯐꯃꯨꯡꯗꯅꯤ ꯂꯩꯔꯤꯕ, ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯃꯨꯡꯗ ꯂꯩ ꯍꯥꯏꯕ ꯌꯥꯔꯦ, ꯅꯥꯗꯨꯅꯒ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛ꯫ ꯊꯣꯏꯕꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯄꯨꯡ ꯑꯃꯃꯨꯛꯀ ꯇꯥꯔꯝꯃꯅꯤ꯫ ꯄꯨꯡ ꯑꯃ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯅꯨꯡꯁꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯁꯥꯏꯌꯦꯕ꯫ ꯏꯃꯥꯁꯦ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯊꯣꯛꯂꯨꯔꯦ, ꯃꯈꯥ ꯇꯥꯅ ꯇꯨꯝꯁꯤꯟꯅꯤꯡꯗ꯭ꯔꯦ꯫ ꯍꯩ, ꯅꯪꯅꯅꯦ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ꯫ ꯑꯩꯅꯦ ꯍꯩ ꯃꯦꯠꯄ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯏꯃꯥ, ꯍꯩ ꯃꯦꯠꯄ ꯆꯥꯒꯦ, ꯃꯣꯏꯗ ꯍꯩꯌꯥ ꯌꯥꯝꯅ ꯄꯥꯟꯕꯅꯤ, ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯨꯜꯂꯝꯃꯅꯤ꯫ ꯈꯔ ꯌꯥꯝꯅ ꯍꯦꯛꯂꯧꯀꯣ, ꯈꯔ ꯌꯥꯝꯅ ꯆꯥꯒꯦ꯫ ꯃꯁꯤꯗ ꯊꯣꯏꯕꯅ, ꯏꯃꯥ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯕꯀꯣ? ꯍꯩ, ꯀꯔꯤꯒꯤ ꯅꯤꯡꯉꯥꯏꯅꯣ? ꯅꯪ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏ? ꯑꯣ, ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯆꯥ ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯇꯧꯖꯔꯤꯕꯁꯦ꯫ ꯏꯃꯥꯅ ꯑꯗꯨ ꯆꯠꯂꯨ ꯆꯠꯂꯤ, ꯑꯗꯥ ꯇꯧ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥ ꯑꯩ ꯇꯁꯦꯡꯅꯗꯤ ꯋꯥꯔꯦꯀꯣ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯤ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ, ꯀꯨꯏꯔꯔꯣꯏꯗ꯫ ꯑꯃꯥꯏꯕꯤꯅ ꯍꯥꯏꯈꯤ ꯋꯥꯗꯣ ꯅꯪꯁꯨ ꯇꯥꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯇꯥꯍꯧꯔꯤꯕ ꯈꯪꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯕ? ꯆꯍꯤ ꯑꯃ ꯍꯥꯏꯕꯗꯥꯏ, ꯍꯧꯖꯤꯛ ꯊꯥ 9-10 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯌꯥꯝꯅ ꯋꯥꯠꯇ꯭ꯔꯦ ꯀꯩꯅꯣ? ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯔꯝꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯃꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯏꯟꯈꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯪꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯎꯠꯄꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯏꯆꯥꯕꯨ ꯁꯤꯅꯤꯡꯉꯕ꯭ꯔꯅꯦ? ꯁꯤꯅꯤꯡꯗꯦ꯫ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯅꯃꯛꯅꯦ ꯏꯟꯕ ꯇꯥꯏ꯫ ꯆꯍꯤ ꯑꯃ ꯑꯁꯤꯃꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯟꯕ ꯇꯥꯏꯀꯣ꯫ ꯊꯣꯏꯕ ꯃꯃꯥꯏꯗꯨ ꯁꯨꯛꯇꯨꯅ, ꯑꯩ ꯆꯠꯂꯦ꯫ ꯀꯥꯗꯨꯗꯒꯤ ꯐꯠꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯂꯥꯎꯔꯛꯏ, ꯍꯩ, ꯍꯩꯌꯥꯏꯗꯣ ꯑꯃꯨꯟꯕ ꯉꯥꯛꯇ ꯈꯜꯂꯒ ꯍꯦꯛꯂꯧꯀꯣ, ꯌꯥꯝꯅ ꯍꯦꯛꯂꯧ, ꯑꯩ ꯃꯦꯠꯂꯒ ꯐꯖꯅ ꯆꯥꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯦꯛꯆꯔꯛꯀꯦ꯫ ꯊꯣꯏꯕ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯃꯌꯥꯝ, ꯑꯩ ꯍꯩꯌꯥꯏ ꯍꯦꯛꯄ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯌꯥꯝꯅ ꯍꯦꯛꯂꯛꯄ꯭ꯔꯥ ꯍꯦꯛꯂꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯐꯅꯌꯥꯝꯗꯤ ꯇꯥꯔꯤꯁꯦ꯫ ꯑꯩꯅ ꯏꯆꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯦ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕꯒ ꯅꯠꯇꯦ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯅꯅꯕ ꯇꯧꯕꯅꯤ꯫ ꯆꯍꯤ ꯑꯃ ꯍꯥꯏꯅ ꯃꯇꯝ ꯊꯥꯅꯈꯤꯕꯅꯤ, ꯀꯨꯏꯕꯗꯤ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯊꯣꯏꯕ ꯃꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯏ꯫ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯕꯁꯦ ꯑꯩ ꯇꯟꯗꯤ ꯌꯥꯝ ꯇꯟꯕꯅꯤ꯫ ꯍꯨꯏꯖꯥꯎ ꯁꯥꯊꯤꯕ ꯑꯃ ꯂꯩꯕꯅꯤꯅꯦ, ꯑꯃꯨꯛ ꯆꯤꯛꯂꯛꯇꯅꯀꯣ꯫ ꯂꯩꯕꯤꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯨꯏꯖꯥꯎ ꯑꯗꯨꯕꯨ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯉꯩ ꯃꯥꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩ, ꯅꯤꯁꯥ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯍꯨꯏ ꯃꯥꯏꯄꯥꯛꯄꯤꯗꯨ ꯑꯗꯨ ꯐꯥꯎꯕ ꯀꯤꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕ ꯍꯤꯗꯥꯛ ꯁꯨꯠꯇ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯍꯨꯏꯖꯥꯎ ꯃꯥꯏꯄꯥꯛꯄꯤꯗꯨ ꯊꯣꯡꯒꯥꯜꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯇꯨꯔꯪ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯀꯨꯜꯂꯤꯕ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯗꯨꯅ, ꯍꯨꯏꯅꯤꯅꯦ, ꯃꯃꯥꯏꯒꯥꯏꯁꯦ ꯀꯌꯥꯗ ꯄꯥꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯦ ꯃꯥꯏꯄꯥꯛꯄꯤ, ꯂꯥ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ꯫ ꯁꯤꯃ ꯌꯣꯟꯊꯣꯛꯂꯗꯤ ꯁꯦꯜ ꯀꯥꯏꯗꯤ ꯕꯣꯔꯥ ꯑꯃ ꯐꯪꯉꯤꯁꯦ꯫
ꯃꯥꯏ ꯄꯥꯛꯄꯤ ꯂꯥ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯎꯅꯦ ꯍꯨꯏꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯤ ꯀꯨꯂꯝꯕꯨ ꯍꯨꯏꯗꯨ ꯍꯧꯒꯠꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯂꯛꯏ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯩ ꯈꯣꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯅꯦ ꯃꯔꯝ ꯃꯣꯛꯄꯨꯅꯤ ꯃꯥꯏ ꯄꯥꯛꯄꯤꯗꯤ ꯂꯥ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯨꯏꯗꯨ ꯈꯣꯡꯉꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯨꯏꯅꯤ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯉꯥꯎꯕ ꯊꯣꯏꯕꯅ ꯍꯨꯏꯗꯨꯕꯨ ꯀꯤꯖꯕ ꯖꯥꯠ ꯅꯠꯇꯦ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯌꯨꯝꯗꯒꯤ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯊꯣꯡꯒꯥꯜꯗꯨ ꯍꯨꯏ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯂꯥꯎꯏ ꯍꯩ ꯍꯨꯔꯥꯟꯕ ꯍꯨꯏ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯃꯁꯛꯇꯨ ꯌꯦꯡꯂꯨꯕꯗ ꯊꯣꯏꯕ ꯑꯣꯏꯔꯝꯃꯤ ꯍꯩ ꯊꯣꯏꯕ ꯅꯪ ꯑꯣꯏꯔꯦ ꯏꯅꯦ ꯑꯩꯅꯦ ꯍꯨꯏꯁꯤꯅ ꯆꯤꯛꯇꯨꯅ ꯅꯪꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗꯣꯏꯅꯦ ꯌꯥꯝꯅ ꯃꯕꯨꯛ ꯐꯈ꯭ꯔꯕ ꯍꯨꯏꯅꯤ ꯅꯌꯨ ꯊꯛꯂꯨꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ ꯅꯪ ꯊꯛꯇꯦꯗ ꯃꯁꯥꯁꯤ ꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯅꯪꯅꯁꯨ ꯌꯨ ꯊꯛꯇꯦ ꯀꯥꯏꯅ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩ ꯊꯛꯇꯦ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯆꯤꯟꯊꯤꯕ ꯅꯍꯥꯟꯁꯨ ꯅꯃꯥꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯀꯅꯥ ꯍꯥꯏꯅꯣꯗꯣꯏꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯧꯁꯤ ꯍꯦꯟꯃꯜꯂꯤ ꯅꯃꯥꯁꯤꯅ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯀꯌꯥꯗꯅ ꯋꯥꯖꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯌꯨꯔꯦꯝ ꯈꯔ ꯊꯛꯂꯒ ꯏꯕꯨꯡꯉꯣ ꯇꯧꯅꯨ ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯠꯁꯦ ꯍꯦꯟꯃꯜꯂꯦ ꯅꯪ ꯁꯣꯏꯗꯅꯅꯦ ꯅꯃꯥꯒꯤ ꯁꯥꯞ ꯐꯪꯒꯅꯤꯀꯣ ꯏꯔꯩꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯗꯧꯅ ꯏꯅꯦꯒꯤ ꯍꯨꯏꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯛꯅꯕꯤꯔꯝꯕꯅꯤ ꯂꯛꯅꯔꯣꯏ ꯆꯠꯂꯦ ꯑꯩ ꯃꯁꯥꯗꯣ ꯆꯠꯀꯦ ꯍꯥꯏꯅ ꯐꯠ ꯑꯣꯟꯊꯣꯛꯄꯗ ꯂꯩꯃꯥꯏꯗ ꯗꯣꯛꯇꯣꯏ ꯎꯔ ꯃꯥꯜꯂꯤꯅꯦ ꯑꯩꯁꯨ ꯅꯪꯕꯨ ꯍꯤꯗꯥꯛ ꯊꯛꯇꯦ ꯉꯥꯎꯗꯦ ꯍꯥꯏꯕꯗꯥꯏ ꯑꯩ ꯊꯛꯇꯦ ꯀꯩꯅꯣ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯄꯗꯨꯗ ꯀꯣꯛ ꯉꯥꯎꯈꯤꯕꯩ ꯋꯥꯅꯤ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕ ꯃꯆꯥꯅꯣꯅꯦ ꯃꯁꯦ ꯊꯣꯏꯕ ꯍꯧꯒꯠꯂꯤ ꯏꯅꯦ ꯑꯩ ꯆꯠꯂꯦꯍꯦ ꯊꯣꯏꯕ ꯋꯥꯈꯜꯗꯨꯗ ꯉꯥꯏꯍꯥꯛ ꯇꯥꯎꯔꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯍꯨꯏꯖꯥꯎ ꯃꯥꯏꯄꯥꯛꯄꯤꯗꯨꯅ ꯒꯧ ꯍꯦꯛ ꯈꯣꯡꯂꯩ ꯃꯗꯨꯗ ꯃꯥ ꯋꯥꯈꯜ ꯈꯪꯇꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯊꯣꯏꯕ ꯍꯨꯏꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯌꯥꯝꯅ ꯆꯥꯎ ꯂꯩꯔꯝꯂꯦꯗꯅ ꯀꯩꯅꯣ ꯍꯨꯏꯁꯤꯁꯨ ꯑꯩ ꯇꯨꯝꯅ ꯆꯪꯉꯛꯏꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯍꯨꯏꯃ ꯊꯣꯏꯕ ꯆꯞ ꯂꯦꯞꯇꯨꯅ ꯃꯀ꯭ꯂꯥꯞꯇꯨ ꯊꯛ ꯅꯤꯛꯇꯨꯅ ꯂꯩ ꯃꯆꯤꯟꯗꯅ ꯍꯥꯏꯔꯤ ꯍꯨꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯉꯝꯃꯤ ꯍꯨꯏꯗꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯁꯥꯗ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ ꯀꯩꯅꯣ ꯃꯅꯝꯒ ꯅꯝꯃꯤꯁꯤꯅ ꯃꯥꯏꯄꯥꯛꯄꯤ ꯑꯩ ꯍꯤꯗꯥꯛ ꯊꯛꯇ꯭ꯔꯦꯅꯦꯍꯦ ꯃꯅꯝ ꯀꯩꯝ ꯅꯝꯃꯝꯃꯔꯣꯏ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯔꯤ ꯃꯀ꯭ꯂꯥꯞ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ ꯏꯅꯦ ꯇꯣꯝꯕꯤ ꯊꯣꯛꯂꯛꯏ ꯊꯣꯏꯕꯕꯨ ꯎꯔꯗꯨꯅ ꯍꯩꯃꯥ ꯊꯣꯏꯕ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯊꯣꯏꯕꯅ ꯏꯪꯒꯤꯠ ꯑꯣꯏꯅ ꯈꯨꯝꯃꯤ ꯇꯨ ꯃꯈꯥꯗ ꯁꯤ ꯃꯃꯤꯠꯇꯨꯅ ꯌꯦꯡꯊꯗꯨꯅ ꯇꯥꯛꯏ ꯇꯣꯝꯕꯤꯅ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡꯉꯣ ꯃꯥꯏꯄꯥꯛꯄꯤ ꯂꯥꯎꯍꯩ ꯁꯤꯗ ꯍꯨꯏꯗꯨ ꯃꯄꯨꯅ ꯀꯧꯔꯛꯄꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯊꯣꯏꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯇꯣꯝꯕꯤꯅ ꯍꯪꯉꯤ ꯀꯔꯤ ꯂꯩꯔꯦ ꯂꯥꯛꯏꯗꯤ ꯏꯅꯦ ꯍꯌꯥꯏ ꯍꯦꯛꯀꯦ ꯍꯦꯛꯑꯣ ꯃꯅꯤꯡꯗ ꯌꯥꯝꯅ ꯄꯥꯟꯕꯅꯤ ꯍꯨꯏꯅꯦ ꯊꯣꯏꯕ ꯃꯈꯣꯡꯗꯨ ꯈꯔ ꯂꯥꯎꯔꯞ ꯊꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯉꯤ ꯍꯌꯥꯏ ꯈꯔ ꯍꯦꯛꯏ ꯃꯗꯨꯕꯨ ꯂꯤꯠꯂꯤꯕ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯌꯣꯝꯃꯤ ꯈꯔ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯃꯍꯥꯛ ꯍꯜꯂꯛꯏ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯑꯩ ꯍꯌꯥꯏ ꯍꯦꯛꯄ ꯍꯟꯖꯔꯦ ꯇꯨ ꯑꯁꯤꯈꯩꯅꯤ ꯑꯩꯅ ꯍꯦꯛꯆꯔꯛꯂꯤꯕꯁꯦ ꯃꯁꯤ ꯐꯖꯅ ꯃꯦꯠꯇꯨꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯄꯤꯖꯔꯨꯈꯤꯒꯦ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯏꯃꯥ ꯍꯌꯥꯏ ꯍꯦꯛꯂꯛꯂꯗꯤꯅꯦ ꯀꯣꯏꯔꯥꯎ ꯑꯃꯨꯛ ꯂꯥꯎꯗ꯭ꯔꯕꯁꯨ ꯀꯣꯛ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯦꯠꯂꯨꯔꯣꯗꯅ ꯍꯣꯏ ꯏꯃꯥ ꯊꯣꯏꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯗꯨꯗ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯇꯨꯅ ꯍꯌꯥꯏ ꯑꯗꯨ ꯃꯦꯠꯂꯤ ꯃꯥꯗꯤ ꯇꯤꯟ ꯆꯨꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯇꯝꯐꯥ ꯃꯪꯒꯣꯜꯗ ꯊꯣꯛꯇꯨꯅ ꯐꯝꯃꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯈꯔ ꯃꯦꯠꯄꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯅꯕ꯭ꯔꯣ ꯄꯨꯊꯣꯔꯛꯎ ꯊꯨꯅ ꯑꯩ ꯉꯝꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯍꯌꯥꯏꯗꯨ ꯐꯖꯅ ꯃꯦꯠꯇꯨꯅ ꯄꯨꯊꯣꯔꯛꯏ ꯃꯃꯥꯗ ꯄꯤ ꯁꯦꯝꯃ ꯁꯤ ꯂꯩꯔꯦ ꯆꯥꯕꯤꯔꯨ ꯌꯥꯔꯦ ꯇꯝꯐꯥ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯤ ꯍꯥꯎꯔꯅꯤꯗ ꯍꯌꯥꯏ ꯑꯃꯦꯠꯄꯗꯨ ꯐꯨꯠ ꯆꯤꯡꯈꯠꯇꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ ꯊꯣꯏꯕꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯒꯤꯗꯤ ꯇꯝꯐꯥ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯑꯩꯅ ꯀꯩ ꯍꯥꯏ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯍꯩ ꯃꯦꯠꯄꯗꯨꯕꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯊꯣꯏꯕꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ ꯌꯦꯡꯂꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯏꯃꯥ, ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ. ꯍꯩ, ꯃꯥꯏꯕꯤꯅ ꯀꯩ ꯍꯥꯏ, ꯅꯪ ꯑꯗꯨ ꯀꯥꯎꯅꯣ. ꯏꯃꯥ, ꯅꯆꯥ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ. ꯏꯆꯦ, ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯅꯆꯥ ꯑꯩ ꯈꯛ ꯇꯧꯖꯔꯣꯏ. ꯂꯥꯏꯅ ꯊꯥꯕ ꯅꯨꯃꯤꯠꯅꯤ. ꯅꯪ ꯑꯩꯅ ꯍꯦꯛꯇ ꯑꯋꯣ ꯑꯄꯥ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ. ꯏꯃꯥ, ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯪꯅ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯐꯖꯕ ꯑꯃ ꯂꯩꯒꯗꯕꯅꯤ. ꯀꯔꯤꯒꯤ ꯃꯗꯨꯅ? ꯀꯩꯅꯣ ꯀꯔꯤꯒꯤ ꯍꯥꯏꯕꯣ? ꯏꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯕ ꯐꯖꯈ꯭ꯔ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯣ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯌꯣꯟꯊꯣꯛꯂꯒ ꯍꯤꯗꯥꯛ ꯊꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ. ꯅꯨꯃꯤꯠꯇꯨꯅꯤ ꯊꯣꯏꯕꯅ ꯃꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯨ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯦꯞꯁꯤꯜꯂꯤ. ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯁꯦ. ꯏꯃꯥꯅ ꯎꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯆꯠꯍꯧꯔꯒꯦ. ꯃꯍꯥꯛ ꯆꯠꯈ꯭ꯔꯦ. ꯇꯝꯐꯥꯅ ꯃꯥꯒꯤ ꯎꯄꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ. ꯂꯩꯇꯦꯅꯦ ꯁꯦ. ꯃꯗꯨꯒꯤ ꯁꯤꯒꯩꯖꯟ ꯃꯆꯥꯗꯨꯅ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯁꯣꯏꯗꯅ ꯄꯨꯔꯝꯃꯅꯤ ꯋꯥꯅꯤ. ꯃꯥ ꯌꯨꯝꯗ ꯍꯟꯍꯜꯂꯒꯦ ꯁꯅꯨꯃ. ꯑꯩ ꯇꯧꯒꯦꯕ. ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯄꯣꯠ ꯆꯩꯁꯦ ꯍꯨꯔꯥꯟꯕꯗ ꯈꯥꯡꯕ ꯂꯥꯛꯄ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ. ꯐꯨꯗꯒꯤ ꯉꯁꯤꯗꯤ ꯃꯥ. ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯊꯣꯏꯕ ꯍꯤꯗꯥꯛ ꯁꯨꯠꯇ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ. ꯃꯆꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯝꯐꯥ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ, ꯍꯩ, ꯍꯟꯗꯤ ꯍꯟꯖꯤꯜꯂꯛꯂꯤꯗꯅ ꯅꯪ. ꯀꯩꯅꯣ ꯏꯃꯥ? ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯅ ꯀꯗꯥꯏ ꯂꯩꯔꯨꯆꯣ ꯍꯥꯏꯅꯣ? ꯍꯟꯖꯤꯜꯂꯛꯂꯅꯨꯅꯦ ꯅꯪꯕꯣ. ꯑꯩ ꯑꯃꯨꯛꯇ ꯌꯨꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ. ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯗ. ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕꯅꯣ? ꯅꯪꯅ ꯄꯨꯈꯤ ꯐꯅꯦꯛꯇꯨꯗꯤ ꯀꯗꯥꯏꯅꯣ? ꯍꯥ? ꯁꯠ ꯄꯨꯊꯣꯔꯛꯑꯣ. ꯀꯗꯥꯏꯗꯒꯤ ꯐꯅꯦꯛꯅꯣ ꯏꯃꯥ? ꯑꯩ ꯀꯩꯝ ꯄꯨꯖꯗꯦꯀꯣ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ. ꯏꯃꯥ, ꯑꯩ ꯄꯨꯗꯦꯃꯤ. ꯅꯪꯅ ꯄꯨꯗ꯭ꯔꯕꯗꯤ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯕ ꯐꯅꯦꯛꯇꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯂꯒ ꯂꯧꯈꯤꯒꯗ꯭ꯔꯣ? ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯏꯃꯥ. ꯌꯥꯗꯕꯅꯤ ꯌꯦꯡꯉꯨꯅꯦ. ꯅꯪꯅ ꯍꯨꯔꯥꯟꯕꯗ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯅꯪꯒꯤ ꯈꯟꯕꯗꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ. ꯏꯃꯥ, ꯅꯆꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ. ꯀꯩꯝ ꯈꯟꯕꯤꯒꯅꯨ. ꯅꯆꯥ ꯑꯩ ꯀꯩꯝ ꯇꯧꯖꯗꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯇꯝꯐꯥꯅ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ, ꯃꯤꯒꯤ ꯃꯆꯥꯅ ꯀꯌꯥꯗ ꯃꯔꯝ ꯃꯣꯛꯂꯤꯕ. ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏ? ꯇꯝꯐꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯦꯜꯂꯕꯅꯤꯗꯀꯣ. ꯇꯝꯐꯥꯅ ꯃꯊꯟꯇ ꯈꯜꯂꯤ. ꯏꯆꯥꯕꯨ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ. ꯏꯆꯥꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨ ꯂꯩꯔꯤꯕꯁꯦ ꯃꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ. ꯇꯝꯐꯥ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯈꯤ. ꯇꯝꯐꯥꯅ ꯊꯣꯏꯕꯗ, ꯐꯖꯈ꯭ꯔꯕ ꯐꯅꯦꯛꯅꯤ ꯅꯪꯅ ꯍꯨꯔꯥꯟꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕꯗꯣ. ꯍꯥ? ꯅꯪꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯑꯍꯟꯕ ꯑꯃꯃꯨꯛꯅꯦ ꯂꯩꯕ ꯇꯥꯏ. ꯏꯃꯥ, ꯑꯩ ꯇꯧꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ. ꯅꯪꯅ ꯊꯣꯛꯄ ꯊꯕꯛ ꯁꯨꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯒꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯉꯨ. ꯏꯃꯥ, ꯍꯩ, ꯃꯥꯏꯕꯤꯅ ꯍꯥꯏꯈꯤ ꯋꯥꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯇꯝꯐꯥ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯣꯏꯕꯅ ꯍꯥꯏꯖꯍꯧꯏ. ꯇꯧꯔꯒ ꯃꯥꯏꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯅ ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ. ꯉꯁꯤꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯣ ꯃꯈꯧꯔꯤ ꯆꯔꯝꯅ ꯃꯦꯠꯂꯒ ꯍꯥꯠꯂꯨꯅꯤꯀꯣ. ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ. ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯤ ꯃꯥꯒꯤ ꯐꯅꯦꯛꯅꯣ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯣ? ꯊꯣꯏꯕꯗꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯠꯂꯤ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ. ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗꯒ ꯁꯅꯥ ꯈꯧꯖꯥꯎ, ꯂꯨꯄꯥ ꯈꯧꯖꯥꯎ ꯇꯥꯔ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯃꯀꯣꯛꯇꯨ ꯄꯥꯛꯊꯗꯨꯅ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯆꯥꯎꯕꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯄꯜ ꯃꯔꯛꯇ ꯆꯪꯗꯨꯅ ꯋꯥ ꯀꯟꯅ ꯌꯥꯜꯂꯤ. ꯃꯗꯨꯕꯨ ꯊꯣꯏꯕꯅ ꯍꯦꯛ ꯎꯔꯗꯨꯅ, ꯈꯨꯔꯥ ꯆꯥꯎꯕꯅꯤꯅꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏ, ꯈꯨꯔꯥ, ꯋꯥ ꯌꯥꯜꯂꯤꯔꯣ? ꯑꯧ, ꯌꯥꯜꯂꯤꯅꯤ. ꯑꯁꯨꯛ ꯁꯣꯜꯂꯒ ꯀꯔꯤꯒꯤꯅꯣ ꯋꯥ ꯌꯥꯜꯂꯤꯕꯣ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯅꯪꯒꯤ ꯈꯨꯔꯥꯒꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ. ꯏꯊꯟꯇꯅꯤ ꯂꯩꯔꯤꯕ. ꯈꯨꯔꯥꯅꯅꯦ ꯋꯥꯁꯦ ꯈꯔ ꯌꯥꯜꯂꯒ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯗꯨꯒꯤ ꯌꯥꯟꯕꯅꯤ. ꯑꯗꯣ ꯌꯥꯟꯕ ꯇꯥꯔꯕꯁꯨ ꯑꯇꯣꯞꯄ ꯃꯤꯗ ꯍꯥꯏꯔꯒ ꯌꯥꯜꯍꯟꯕ ꯌꯥꯏꯗꯅ. ꯏꯕꯨꯡꯉꯣ, ꯃꯤ ꯑꯃ ꯑꯅꯤꯗ ꯍꯥꯏꯔꯨꯕꯅꯤ. ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯌꯥꯔꯛꯇꯦ.
ꯃꯁꯤꯗ ꯊꯣꯏꯕꯅ ꯁꯠ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯅ ꯑꯣꯏꯅ ꯌꯥꯜꯂꯨꯔꯣ? ꯍꯥ ꯅꯪꯕꯨ ꯌꯥꯟꯕ ꯍꯩꯒꯗ꯭ꯔꯅꯦ? ꯀꯩꯅꯣꯗ ꯈꯨꯔꯥ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯅꯪꯅꯕꯨ ꯌꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯏꯅꯦ꯫ ꯑꯗꯨ ꯈꯨꯔꯥ ꯋꯥ ꯑꯌꯥꯟꯃꯟ ꯁꯦꯜꯗꯤ ꯄꯤꯒꯗꯕꯅꯤꯀꯣ? ꯍꯣꯏꯅꯦ ꯄꯤꯒꯅꯤꯅꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯍꯤꯗꯥꯛ ꯊꯛꯅꯤꯡꯃꯟꯗꯅꯒ ꯁꯦꯜ ꯂꯩꯇꯕꯒꯤ ꯆꯦꯜꯂꯛꯂꯤꯕ꯭ꯔꯣ? ꯃꯁꯤꯗ ꯊꯣꯏꯕꯅ ꯈꯨꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯈꯨꯔꯥ? ꯃꯃꯤꯡ ꯀꯩꯗꯣ ꯄꯟꯕꯤꯔꯛꯂꯅꯨ, ꯀꯨꯏꯔꯦꯗ ꯑꯗꯨꯒꯨꯝꯕ ꯊꯥꯗꯣꯛꯈꯤꯕ꯫ ꯍꯥ ꯅꯪꯕꯨ? ꯍꯩ ꯑꯁꯦꯡꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ? ꯍꯣꯏ ꯈꯨꯔꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ, ꯑꯗꯨꯒꯨꯝꯕꯗ ꯇꯧꯗ꯭ꯔꯦ꯫ ꯍꯣꯏꯅꯦ ꯅꯪꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯐꯩꯅꯦ꯫ ꯅꯪꯒꯤ ꯈꯟꯕꯗ ꯅꯪꯒꯤ ꯅꯃꯥꯗꯨꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯅꯃꯥꯗꯨꯁꯨ ꯋꯥꯈꯜꯗꯣ ꯈꯔꯗꯤ ꯏꯪꯂꯝꯂꯅꯤꯅꯦ꯫ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯥꯏꯕꯤ ꯑꯃꯅ ꯍꯥꯏꯅꯦ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯁꯤꯅꯤ꯫ ꯍꯥ ꯃꯗꯨꯕꯨ? ꯍꯣꯏ ꯈꯨꯔꯥ ꯍꯥꯏꯔꯤꯕꯅꯤ, ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯧ ꯑꯁꯤꯅꯤ꯫ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯨꯔꯥꯗꯤꯅꯦ ꯁꯦ ꯏꯆꯝ ꯆꯝ ꯂꯩꯖꯕ ꯃꯤꯅꯤꯗꯣ꯫ ꯁꯦ ꯋꯥꯁꯤ ꯌꯥꯜꯂꯣ꯫ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯀꯌꯥꯅꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯈꯨꯔꯥ ꯋꯥ ꯀꯌꯥ ꯌꯥꯝꯅꯅꯣ ꯌꯥꯟꯒꯗꯧꯔꯤꯕꯁꯤꯕꯣ? ꯈꯔꯗꯤ ꯌꯥꯝꯅ ꯌꯥꯟꯊꯠꯂꯒꯦ ꯅꯤꯡꯉꯤ, ꯑꯅꯧꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯅꯕ ꯀꯨꯡꯃꯟꯗꯅ ꯑꯃꯠꯇ ꯍꯧꯕ ꯉꯝꯗ꯭ꯔꯤ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯊꯣꯏꯕ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥ ꯌꯥꯟꯕ ꯍꯧꯏ꯫ ꯃꯊꯪ ꯌꯥꯜꯂꯛꯄꯅ ꯐꯅ ꯌꯥꯝꯅ ꯌꯥꯜꯂꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯆꯥꯅꯨꯄꯥꯅ ꯃꯝꯁꯤꯟꯈ꯭ꯔ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯈꯜꯂꯤ꯫ ꯏꯆꯥ ꯊꯣꯏꯕꯗꯨꯕꯨ ꯃꯥꯕꯨ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯝꯁꯤꯟꯈ꯭ꯔꯕ ꯁꯤꯐꯥꯎ ꯍꯜꯂꯛꯇꯦꯅꯦ꯫ ꯃꯥꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛꯀ ꯊꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯔꯒ ꯍꯦꯟꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯏ꯫ ꯍꯟꯗꯤ ꯍꯜꯂꯛꯂꯤꯁꯦ ꯑꯩꯕꯨ? ꯊꯣꯏꯕ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯅ ꯍꯪꯉꯤ꯫ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯏꯃꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤ꯫ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯅꯪꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯤꯕ? ꯑꯋꯥꯡꯒꯤ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯗ꯫ ꯇꯝꯐꯥ ꯃꯃꯤꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯍꯤꯗꯥꯛ ꯈꯩꯗꯤ ꯊꯛꯂꯛꯇ ꯃꯥꯜꯂꯤꯁꯦ꯫ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ꯫ ꯏꯃꯥꯅꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯆꯥꯛ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯡꯂꯨꯁꯣ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯕ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯊꯗꯨꯅ ꯍꯥꯏ꯫ ꯃꯌꯥꯝ ꯊꯕꯛ ꯁꯨꯔꯒ ꯑꯁꯨꯛ ꯋꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯐꯥꯎꯕ ꯏꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯤ ꯂꯦꯞꯇꯦ꯫ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯃꯥꯅ ꯆꯥꯅꯕ ꯆꯥꯛ ꯑꯃꯨꯛ ꯑꯩ ꯊꯣꯡꯖꯔꯨꯈꯤꯒꯦ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯂꯥꯎꯏ꯫ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯆꯨꯔꯣ ꯂꯣꯜꯂꯤꯕꯗꯨꯕꯣ? ꯃꯌꯥꯝ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ꯫ ꯊꯣꯏꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥ ꯐꯃꯨꯡꯗ ꯍꯤꯞꯂꯤ꯫ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯍꯥꯛ꯫ ꯃꯃꯥ ꯑꯩꯒꯤ ꯅꯤꯡꯉꯥꯏꯗ ꯏꯆꯥꯁꯤ ꯐꯅ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤꯀꯣ꯫ ꯑꯃꯨꯛꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯗꯕ ꯌꯥꯗꯦ꯫ ꯏꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯅꯨꯡꯗ ꯈꯛꯇ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯂꯨꯔꯕ ꯊꯣꯛꯂꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯊꯥꯅꯈꯤꯕ ꯃꯇꯝꯁꯨ ꯄꯪꯀꯨꯏ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯏꯗ ꯈꯔꯒ ꯅꯤꯡꯉꯥꯏ ꯇꯧꯈꯤꯒꯦ ꯑꯩ꯫ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯏꯕꯅ ꯈꯨꯝꯂꯩ꯫ ꯂꯣꯏꯔꯦ ꯏꯃꯥ꯫ ꯇꯝꯐꯥ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯐꯥꯟ ꯑꯃꯗ ꯐꯝꯊꯩ꯫ ꯂꯣꯏꯔꯕꯗꯤ ꯁꯠ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯆꯥꯛ ꯄꯨꯈꯝ? ꯁꯤꯔꯥ? ꯑꯧ꯫ ꯆꯥꯛ ꯄꯨꯈꯝꯗꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯏꯔꯣꯝꯕꯅꯤ ꯏꯃꯥ꯫ ꯉꯥꯔꯧꯗꯤ? ꯁꯤꯗ ꯂꯩꯖꯔꯦ꯫ ꯉꯥꯔꯧꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯁꯤꯗꯤ ꯉꯥꯃꯨꯅꯤꯅ꯫ ꯏꯃꯥꯅꯦ ꯉꯥꯃꯨ ꯑꯔꯧꯕ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯉꯥ ꯑꯆꯧꯕ ꯑꯌꯥꯏꯕ ꯑꯣꯏꯅ ꯆꯥꯒꯦ꯫ ꯅꯪꯅ ꯂꯩꯒꯗꯕꯅꯤ꯫ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯝꯐꯥ ꯆꯥꯛꯇꯨ ꯆꯥꯏ꯫ ꯃꯃꯤꯠꯇꯨꯅ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯆꯥꯒꯤ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯏꯁꯤꯡ ꯍꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯍꯦꯛ ꯎꯔꯨꯔꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯃꯥꯒꯤ ꯆꯥꯛꯈꯣꯝꯗꯨ ꯍꯨꯛꯄ ꯉꯝꯗꯦ꯫ ꯊꯣꯏꯕꯅ ꯏꯃꯥ ꯀꯩꯗꯧꯔꯦ? ꯍꯥꯎꯇ꯭ꯔꯕꯣ? ꯇꯝꯐꯥ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯎꯏꯗ, ꯌꯥꯝꯅ ꯍꯥꯎꯏꯗ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯃꯗꯨꯒꯤ ꯆꯩꯅꯥ ꯂꯤꯁꯤꯡ ꯍꯦꯟꯅ
ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯐꯪꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯡꯈ꯭ꯔ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯦ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯐꯅꯦꯛ ꯍꯥꯏꯕꯗꯨꯕꯨ ꯃꯃꯜ ꯀꯌꯥ ꯌꯥꯝ ꯇꯥꯡꯕꯖꯥꯠꯅꯣꯅꯦ? ꯑꯩꯅꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯍꯤꯗꯥꯛꯇꯕꯨ ꯊꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯀꯌꯥ ꯍꯨꯔꯥꯟꯗꯨꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯈꯤꯕ꯫ ꯃꯗꯨꯅ ꯑꯩꯒꯤ ꯍꯔꯥꯎꯕ ꯑꯣꯏꯈꯤꯕ꯫ ꯑꯩ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔ ꯃꯆꯥꯅꯣ꯫ ꯈꯨꯔꯥ ꯆꯥꯎꯕꯒꯤꯗꯨꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯋꯥ ꯌꯥꯟꯕꯤꯔꯕꯗꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯕꯤꯕꯗꯤ ꯑꯩ ꯉꯝꯂꯅꯤꯁꯦ꯫ ꯊꯣꯏꯕ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯣꯏꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ, ꯏꯃꯥ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ, ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ꯫ ꯅꯪꯗꯤ ꯆꯥꯔꯕꯣ? ꯈꯔ ꯆꯥꯔꯦ꯫ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯅ ꯃꯝꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯍꯧꯏ, ꯐꯅꯌꯥꯝꯅꯗꯤ ꯍꯣꯡꯂꯤꯁꯦ, ꯋꯥꯈꯜꯁꯨ ꯌꯥꯝ ꯇꯥꯔꯦ ꯁꯤꯅꯤꯗꯅ꯫ ꯃꯍꯥꯛ ꯃꯃꯣ ꯅꯣꯛꯆꯩ꯫ ꯊꯣꯏꯕ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ꯫ ꯈꯨꯔꯥ, ꯍꯣ ꯈꯨꯔꯥ, ꯑꯩ ꯂꯥꯛꯑꯦ꯫ ꯏꯃꯨꯡꯗꯒꯤ ꯈꯨꯔꯥ ꯆꯥꯎꯕ ꯊꯣꯛꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯑꯧ ꯈꯨꯔꯥ, ꯑꯋꯥꯠꯄ ꯋꯥꯁꯤꯡꯗꯣ ꯑꯩ ꯌꯥꯜꯂꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯡ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯅꯪꯅ ꯉꯝꯂꯤ ꯃꯈꯩ ꯌꯥꯜꯂꯝꯃꯨꯀꯣ꯫ ꯑꯣ ꯍꯣꯏ ꯈꯨꯔꯥ꯫ ꯊꯣꯏꯕ ꯊꯣꯛꯂꯛꯏ꯫ ꯋꯥꯄꯜ ꯃꯔꯛꯇ ꯆꯪꯗꯨꯅ ꯋꯥ ꯌꯥꯟꯕ ꯍꯧꯏ ꯃꯍꯥꯛ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯤꯅ, ꯇꯝꯐꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅꯗꯤ ꯇꯥꯔꯦꯀꯣ꯫ ꯏꯆꯦ, ꯐꯅꯌꯥꯝꯗꯤ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯁꯨꯛꯈꯟ ꯍꯦꯛ ꯈꯜꯂꯨꯗꯕꯅꯤ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯏꯆꯦꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯌꯥꯎꯖꯈꯤꯗꯦꯀꯣ꯫ ꯏꯆꯦꯅ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝꯗ ꯍꯧꯗꯣꯛꯈꯤꯕ? ꯃꯗꯨꯗꯤ ꯆꯨꯝꯅꯇꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯆꯦꯒꯤ ꯃꯇꯦꯡ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯃ ꯑꯃ ꯏꯆꯦꯒ ꯑꯗꯨꯒ ꯃꯥꯏꯕꯤ ꯁꯥꯕꯤ ꯊꯔꯣꯗꯣ ꯃꯥꯒ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯥꯏꯒꯦ꯫ ꯕꯦꯝꯃ, ꯊꯔꯣꯗꯣ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯌꯥꯝꯅ ꯍꯩꯌꯦ꯫ ꯃꯥꯅ ꯃꯥꯏꯕꯤ ꯁꯥꯔꯒ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ꯫ ꯅꯣꯛꯅ ꯅꯣꯛꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯃꯤꯠꯇꯨ ꯁꯨꯝꯗꯧꯕꯅꯤ꯫ ꯇꯝꯐꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯌꯨ ꯉꯥꯎꯗꯨꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯆꯦ ꯇꯣꯝꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯗꯨꯕꯨ ꯐꯔꯦ ꯇꯝꯐꯥ, ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯒ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯨ ꯀꯝꯗꯧꯕꯅꯣ ꯏꯆꯦ? ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯤꯕꯁꯤ ꯐꯅꯕ ꯏꯆꯦꯅ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯒꯦ꯫ ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯅꯨꯄꯤ ꯍꯥꯏꯗꯤ ꯑꯃꯥꯏꯕꯤ ꯁꯥꯒꯗꯕ ꯅꯨꯄꯤ ꯑꯃꯅꯤꯗ꯫ ꯃꯉꯣꯟꯗ ꯄꯥꯎꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯍꯣꯗꯣꯛꯂꯕ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤ ꯍꯥꯏꯌꯨ ꯁꯤ ꯇꯧ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯍꯜꯂꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯆꯠꯊꯩ꯫ ꯇꯣꯝꯕꯤꯒ ꯇꯝꯐꯥꯒꯅ ꯋꯥ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯔꯣꯒ ꯑꯃꯨꯛ ꯎꯅꯈꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏ, ꯅꯪꯅ ꯃꯥꯏꯕꯤ ꯁꯥꯕ ꯇꯥꯔꯦꯀꯣ, ꯑꯗꯨꯒ ꯂꯩꯐꯥꯎꯗꯣ ꯃꯊꯪ ꯃꯊꯪ ꯍꯦꯛꯇ ꯐꯥꯎꯊꯔꯣ꯫ ꯏꯆꯦ, ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯒ ꯂꯩꯐꯥꯎ ꯐꯥꯎꯒꯗꯧꯔꯤꯕꯁꯤꯕꯣ? ꯁꯦ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯌꯥꯝꯅ ꯇꯦꯟꯅ ꯇꯝꯂꯦ꯫ ꯈꯪꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯅꯤꯡꯕ ꯄꯥꯝꯂꯕꯗꯤ ꯅꯪꯕꯨ ꯑꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯊꯧꯒꯜ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯇꯧ꯫ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯨꯅ ꯇꯝꯐꯥꯅꯅꯦ ꯃꯔꯥꯏꯅ ꯆꯠꯊꯖꯔꯅꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧ ꯇꯥꯔꯦꯗꯅ, ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯃꯗꯨꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯇꯝꯐꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯊꯝꯂꯤ꯫ ꯏꯆꯥꯅ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯏꯃꯥ ꯄꯤꯒꯦꯕ, ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯕ꯫ ꯄꯤꯗꯧ ꯂꯩꯔꯕꯅꯤꯅ ꯁꯠꯄꯤꯔꯣ ꯌꯥꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ? ꯇꯝꯐꯥ ꯃꯃꯤꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯅ ꯁꯣꯟꯖꯩ꯫ ꯏꯆꯦꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯥ, ꯁꯠꯄꯤꯔꯣ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯇꯣꯝꯕꯤꯒ ꯊꯔꯣꯒ ꯊꯨꯅ ꯂꯥꯛꯏ꯫ ꯇꯝꯐꯥꯅ ꯈꯪꯗꯕ ꯁꯥꯗꯨꯅ, ꯍꯩꯃꯥ, ꯏꯆꯦ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ? ꯍꯣꯏ ꯂꯥꯛꯏꯅꯦ꯫ ꯊꯔꯣꯅ, ꯇꯝꯐꯥ ꯑꯩꯁꯨ ꯌꯥꯎꯔꯛꯏꯌꯦ꯫ ꯌꯥꯅꯤ, ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯊꯔꯣꯅ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯇꯝꯐꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯔꯣ ꯁꯤꯕꯣ? ꯍꯣꯏ ꯃꯥꯅꯦ,
ꯐꯛꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯌꯥꯅꯤ ꯌꯥꯅꯤ ꯇꯝꯐꯥꯅ ꯐꯛ ꯊꯥꯏ ꯊꯣꯏꯕꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯁꯦꯜ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯩ ꯅꯅꯦ ꯍꯣꯏ ꯂꯥꯛꯂꯤꯁꯦ ꯅꯪ ꯎꯗꯔꯥ ꯎꯗꯦ ꯑꯃꯇ ꯑꯩ ꯇꯣꯝꯕꯤꯒ ꯊꯔꯣꯒꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯊꯔꯣ ꯍꯧꯔꯣ ꯌꯥꯔꯦꯅꯦ ꯅꯪꯕꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯍꯧꯔꯒꯦꯀꯣ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯁꯤ ꯊꯛꯇ ꯈꯠꯅꯩ 이캉에 ꯈꯪꯍꯧꯗꯅ ꯊꯥꯔꯣ ꯃꯈꯣꯏ ꯈꯨꯇꯨꯝ ꯑꯅꯤꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯁꯥꯗꯨ ꯅꯤꯛꯏ ꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯅ ꯀꯩꯅꯣꯃꯣ ꯇꯣꯝꯕꯤꯅ ꯈꯔ ꯄꯥꯈꯠꯄ ꯃꯑꯣꯡꯗ ꯊꯥꯔꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯏꯆꯦ ꯑꯃꯨꯛꯇ ꯇꯞꯊꯧꯅꯦ ꯅꯪꯕꯣ ꯇꯝꯐꯥꯅ ꯏꯆꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯂꯥꯏ ꯇꯣꯡꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯍꯣꯏꯅꯦ ꯇꯝꯐꯥ ꯂꯥꯏ ꯇꯣꯡꯂꯤꯅꯤꯅꯦ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯆꯦ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯈꯔ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯍꯥ ꯃꯇꯥꯡꯁꯤꯗ ꯊꯥꯔꯣꯅ ꯃꯈꯨꯠ ꯌꯦꯛꯀꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯣꯏꯕꯗ ꯊꯤꯟꯗꯨꯅ ꯍꯥꯏ ꯅꯪ ꯁꯤꯕ ꯇꯥꯔꯦꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯕ ꯇꯥꯔꯦꯗꯣ ꯅꯪ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯔꯅꯤ ꯋꯥꯍꯩꯁꯤꯗ ꯊꯣꯏꯕ ꯏꯉꯉꯛꯅ ꯀꯩꯅꯣ ꯇꯝꯐꯥ ꯀꯞꯁꯤꯟꯅꯔꯛꯏ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯃꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯏꯆꯥ ꯁꯤꯕ ꯌꯥꯔꯣꯏ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯣ ꯊꯥꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯏꯕꯪꯉꯣ ꯆꯥꯎꯗꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯅ ꯇꯦꯟꯅ ꯇꯝꯂꯝꯂꯦꯗ ꯂꯃꯈꯥꯡꯗ ꯄꯨꯟꯁꯤ ꯂꯣꯌꯨ ꯍꯥꯏꯅ ꯇꯝꯂꯕꯣꯏ ꯏꯃꯥ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯅꯦ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯔꯨꯝꯃꯨꯅꯦ ꯅꯪꯕꯨ ꯁꯤꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩ ꯁꯤꯅꯤꯡꯗꯦ ꯏꯃꯥ ꯑꯩ ꯁꯤꯅꯤꯡꯗꯦ ꯑꯗꯨꯗꯤꯅꯦ ꯑꯃꯨꯛꯇ ꯈꯨꯔꯨꯝꯂꯨ ꯂꯥꯎ ꯑꯩꯕꯨ ꯁꯤꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ ꯊꯣꯏꯕ ꯃꯍꯥꯛ ꯁꯤꯅꯤꯡꯗꯕ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯁꯤꯗ ꯊꯥꯔꯣꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯃꯤꯠꯆꯤ ꯈꯠꯂꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯁꯤꯅꯤꯡꯗ꯭ꯔꯦ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯥꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯌꯥꯕ ꯇꯥꯏ ꯌꯥꯖꯒꯦ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯂꯤꯕꯗꯨ ꯂꯦꯞꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯊꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯩꯕꯨ ꯁꯤꯕ ꯑꯩ ꯁꯤꯗꯣꯏ ꯑꯣꯏꯗꯤ ꯑꯩ ꯍꯤꯗꯥꯛ ꯊꯛꯆꯔꯣꯏ ꯑꯗꯨꯗꯤ ꯅꯪ ꯋꯥꯁꯛꯎ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯊꯛꯂꯕ ꯎ ꯀꯥꯕꯗ ꯅꯥꯟꯊꯔꯒ ꯁꯤꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯁꯥꯡꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯗ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕꯗꯨ ꯀꯣꯛꯅꯕ ꯅꯪꯒꯤ ꯄꯥꯂꯦꯝ ꯑꯣꯏꯕꯤ ꯅꯃꯥꯒꯤ ꯊꯧꯒꯜꯕꯨ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯧꯕ ꯇꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯒꯅꯤ ꯑꯩ ꯇꯧꯖꯔꯒꯦ ꯏꯃꯥꯒꯤ ꯊꯧꯒꯜ ꯑꯩ ꯇꯧꯖꯔꯒꯦ ꯑꯩ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯒꯦ ꯊꯣꯏꯕ ꯑꯄꯪ ꯃꯃꯥꯒꯤ ꯋꯥꯈꯜꯅ ꯃꯗꯨ ꯊꯥꯖꯈꯤꯗꯨꯅ ꯁꯤꯕ ꯀꯤꯕꯗꯒꯤ ꯃꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯒꯦ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯣꯝꯕꯤꯒ ꯇꯝꯐꯥꯒ ꯅꯣꯛꯏ ꯇꯣꯝꯕꯤꯅ ꯍꯥꯏ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯗ ꯍꯌꯥꯏ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗ ꯑꯩꯅ ꯍꯨꯏꯖꯥꯎꯗꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯖꯤꯟꯕ ꯃꯥꯗꯤ ꯀꯤꯗꯅ ꯃꯒ꯭ꯂꯥꯞ ꯀꯥꯏꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯒꯅꯦ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤꯁꯦ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯃꯥ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯔꯦꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯥ ꯂꯣꯏꯅ ꯇꯧꯔꯤ ꯐꯠꯇ ꯋꯥꯈꯜꯒ ꯑꯃꯠꯇ ꯃꯉꯣꯟꯗ ꯆꯦꯟꯗ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯑꯗꯨꯒꯅꯦ ꯏꯆꯦ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯅ ꯍꯨꯔꯥꯟꯗꯨ ꯌꯣꯟꯊꯣꯛꯈꯤꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯣ ꯃꯗꯨꯒꯨꯝꯕ ꯑꯃ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯉꯁꯤꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ ꯏꯆꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯗꯤ ꯐꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯝꯐꯥ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯇꯣꯝꯕꯤ ꯐꯝꯂꯝꯕꯗ ꯍꯧꯒꯠꯂꯤ ꯇꯝꯐꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯏꯆꯦ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯦ ꯇꯝꯐꯥ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕ ꯋꯥꯗꯨ ꯐꯅꯌꯥꯝ ꯌꯥꯜꯂꯤ ꯃꯁꯥꯗꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ
Imagi ningai da ngamnaba innabu hotnabada ise fasana ware yenguni khut kaise makhut kuba ani tingthoktuna mathanta yengjai pumloi loi tawisi isingsu fasana hale wana kekhibagisu ubale wareda thoiba thangdu paidun thoklei aduga yumlomda sangi khura sawu kawi khura ko khura ai wa yan ba loire sawu mapana thoklei ibungo loirabra loire phanyam diyale nangna sumna aigi mateng pangbiduna waga yan bibase nangi khura yam nungaire nate nangbu jaga thakero yaran de khura seloina dum bibiro kaya biyo haribudone lupa sam bibiro chama haiba adudi yamandara nangso hera khura asuwan suyan biraga sima saw haiduna pibus nate chamado yambu yamandrabani hoi hoi pirage asi haiduna lupa sama lauthokduna pi se sida leire lawro thoiba seldu lawi makhuna paiduna munna yengi ikhang khangudana magi maithongdu haifet nokmi mahakna hai khura ai chale thoiba seldu puduna harauna thoglai ngarangi khara duga ngasigi chamasiga imagi phanek amade leiba soida konaranida hayeng ayukta kaithela chatlagoina hita leurage wafam asimadi ngasi yoina imada hairege thoiba mayum yaure ima ai halae nang halaklabra au ima ngasidi kari sang thongsige khangde nangna thokpa hawo ma thongo nang ngarang numidang sak thongbodo chak yamande khari hingkana thongo hoima thoibadu maninglomda sangduna makhong makut hamdui madugi tungda chakhomda sangduna sak thagat pahui laingda mai hauduna chakana thongi thoiba numichupa ma pothada makai thabak leptan surubaduda ngak tumina phambaduda magi masadu tumningba phaure makhuru aduda makhazaidu ngaduna mahak tumthoklami tamphana phamungdagi hai chak thun loshilo ko thuna loshilo mikup ama leibagani manam ama tamphana namlei manatondu susu singkhatuna kaino manam sibo ibu amuk lawi ibungo nangbu maida kari thage thoibadi tumli mamana laribadu ma kai sutade tamphana masiga ngang sibu manase amu panglaba sala karibu mai tharibadu haibani phuk hawgatuna sakhumda sangi hek yenglubada masanupana tumlaga laribadu mahak uri masagi matawduda wamta ngangba ngamjade mahak mathamoinungdadi khalli oh ai isase thabak sunabu honabada yamna waraboi tumlaba malene masagi matawdubu mamitagi mapi sinthana mahak yengli mathangi numitni thoiba ngasidi ngantana mayumdagi thokre mamanda karisu hairamde tamphana masibu karaidana mana asukngana sakribasibo mama aingonda kaisu hairamde mabu thabak suba chatliba zala tampha magi ningaida wazaraba masagi matawdubu mahak makha tana yengba ngamdre karamba mampa oibana asana waba thabak subabu yengba ngamgani mahak tasengna ngamdre aigi khongjangse ngasidi mapung phare aigi khongjang asidagi handokle aigi isa wakhal tare aigi isagi thamoida nungsiba haibdu karino khangle mahak asidi wakhal tare lekai aigi khongjang ni kupsidagi handokle wazaraba masagi matawdu yengba ngamdraduna mahaki khongjang handokre haizai ngasidigi aigi hanagi sumanomagi punsidu hanjilage ai sak thonglurage isana horen halaklaga chananaba tampha phajana iruja thoktuna chakhumna sangduna chak thongba hokre somdana thoiba kaithel aduda mamagi phanek leinabu hotnari phanek yonmi nupiduna thoibada phagi tawi ibunga nangna phaneka yenglibasibu nangi nupigiro amanamu natibungo nangbu nupiga leirabro amanamu haire magi nupigi leiri oiramnida ibungo se nupi yamna luna tarunggadau malida tawgadabani nupi haibasidi yari makai luna tawgadabani thoiba makhoi nainariba pumba loina tai adubu mahak karisu khumde mana mamagi upudagi hurandun yunthokiba phanek mayek naibiduga chapmanaba ma leire
ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯏ꯫ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥ ꯁꯤꯗ ꯂꯩꯌꯦ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯊꯣꯏꯕ ꯆꯥꯛꯈꯨꯝꯗ ꯆꯪꯏ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯏꯃꯥ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯀꯩꯒꯤꯅꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯕꯣ? ꯅꯆꯥ ꯑꯩꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯊꯣꯡꯒꯗꯧ ꯂꯩꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ꯫ ꯏꯃꯥꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ? ꯁꯤꯗꯒꯤꯗꯤ ꯏꯆꯥꯗꯅꯦ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯜꯂꯔꯣꯏ꯫ ꯏꯃꯥꯅ ꯊꯕꯛ ꯇꯧꯍꯜꯂꯔꯣꯏ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯇꯝꯐꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯅꯦꯛꯇꯨ ꯃꯃꯥꯗ ꯎꯠꯇꯨꯅ ꯍꯥꯏ꯫ ꯏꯃꯥ, ꯏꯃꯥꯅ ꯐꯅꯦꯛ ꯑꯃ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯅꯆꯥ ꯑꯩꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯄꯥꯝꯂꯕ꯭ꯔꯥ ꯏꯃꯥ? ꯌꯦꯡꯉꯨꯅꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯤ ꯌꯦꯡꯉꯨ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯄꯤ꯫ ꯇꯝꯐꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯞꯆꯩ꯫ ꯊꯣꯏꯕꯅ, ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯂꯤꯕꯗꯨꯕꯣ? ꯁꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥꯕꯣ? ꯐꯅꯦꯛꯁꯤ ꯄꯥꯝꯗ꯭ꯔꯕꯣ? ꯃꯇꯥꯡ ꯑꯁꯤꯗ ꯇꯝꯐꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯃꯤꯅꯝꯈꯤꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯏꯃꯥꯅ ꯃꯤꯅꯝꯈꯤ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯆꯥꯡꯌꯦꯡꯈꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ꯫ ꯏꯃꯥ! ꯊꯣꯏꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯦ꯫ ꯉꯁꯤꯗꯤ ꯏꯃꯥ, ꯅꯆꯥ ꯑꯩ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯇꯥꯔꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯆꯥ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯦꯅ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯇꯝꯐꯥ, ꯇꯣꯝꯕꯤ, ꯊꯥꯔꯣ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯃꯔꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯇꯝꯐꯥꯅ ꯍꯪꯏ, ꯏꯟꯁꯥꯡꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯊꯣꯡꯕꯅꯤ, ꯍꯥꯎꯇ꯭ꯔꯕꯣ? ꯍꯥꯎꯋꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯏꯟꯁꯥꯡꯒ ꯃꯌꯥꯝ ꯂꯩꯔꯤꯀꯣ, ꯑꯣꯛꯅꯕ ꯆꯥꯕꯤꯌꯨ꯫ ꯇꯣꯝꯕꯤꯅ, ꯇꯝꯐꯥ, ꯑꯩꯗꯤ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯅꯨꯃꯤꯠꯇꯨꯗ ꯊꯥꯔꯣꯅ ꯇꯧꯈꯤꯕꯗꯣ ꯇꯁꯦꯡꯅ ꯂꯥꯏꯇꯣꯡꯕ ꯃꯥꯟꯈꯤꯕꯅꯤꯅꯦ꯫ ꯃꯁꯤꯗ ꯊꯥꯔꯣꯅ ꯅꯣꯛꯇꯨꯅ, ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯊꯥꯏꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯥꯏꯕꯤ ꯁꯥꯔꯒ ꯖꯒꯣꯏ ꯁꯥꯔꯛꯏ꯫ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯆꯥꯛ ꯆꯥꯔꯝꯕ ꯊꯣꯏꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯇꯝꯅ ꯆꯦꯟꯊꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯂꯦꯞꯇꯨꯅ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯅ ꯍꯥꯏ, ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯝꯕꯒꯤ ꯋꯥꯅꯤꯁꯦ꯫ ꯇꯝꯐꯥ, ꯇꯣꯝꯕꯤ, ꯊꯥꯔꯣ